Package water bottle gi makhumgi machu singasi khenaba yawi machu singasina kari khanghalibano airplane gi seat ayambana blue color oiriba karigino malem gi ahanba electrified road asi Sweden da lei aikhoi gi malem asida khwaidagi tangba u makhal asi kg amada 7 lakhs mukni khwaidagi matam sangna ising manungda kiss tawnabagi world record asi South African couple amana thamki Karnataka dagi engineering tamliba miyoi amana malemgi khwaidagi hongba water filter puthokhi. Fact number 1 aikhoigi package water bottle singi makhumgi machu singasina kari khangalibano haibasi khangminasi blue color na ising adu all natural oi haiba tai white color na ising adu process toroba natraga filter torobani haiba tai green color na ising adu mahau lehele haiba khanghali black color na ising adu alkaline water ni haiba tai aduga red color na phongdoliba asina ising adu athletic kidama electrolyte enhance toroba amadi fitness lover singi damaktani haiba khanghali. Fact number 2 airplane gi seat ayamba blue color oiriba karigino masi psychological amadi practical reason animak punsilaga oihanbani blue color asi calmness amadi serenity ga yamna naknaba mari leinai masina stress amadi anxiety hanthanbada mateng pangi blue color asina trust amadi peace ki feelings phongdoi madudi blue color na miyoi amagi heart rate amadi breathing taptha hanbada mateng pangduna relax state amada laihalli practical reason gi oina blue color asi asuba amadi amotpa kaya khangande maram asidagi maintain tawbada laina thoi masina sales su ichang changhande. Fact number 3 aikhoigi male masida khwaidagi tangba u asi African blackwood haiba u makhalasini u makhalasi kilogram amada 7 lakhs yawi u makhalasigi scientific name asi Delbergia melanoxylon blackwood asi central amadi southern Africa gi savanna region singda hawi masi apikpa u makhalamani masigi awangba asi 6 tagina 15 meters phawbani masigi lay asi white color oi masigi mahai asina 3 dagi 7 centimeters phawba sangi mahai manungda maru amadagi ani phawba yawi African blackwood asi musical instruments sing sabada sijinai maruoina guitar clarinet amadi oboe sabada sijinai masigi sumathakta aikhoina sijinariba khuchu khulai singi handle sabada su sijinai. Fact number 4 malemgi ahanba electrified road asi Sweden da lei lambi asina masida thauba electric car sing charge tawsili lambi asi 2 km sangi masi gable gi manakta E16 motorway da semgatpani lambi asi 2016 dagi sizinaba hauki electrified road asida chelingaida truck singna electric vehicle gumna operate tawi aduga lambi asi lanthoklaba matamdana chumnagi gari gumna thawi project asi Sweden gi fossil free transportation gi maikei romda changsinbagi saruk amani. Fact number 5 Alaska gi Barrow haiba town asida numit asi November 18 da taki aduga January 23 da amuk tholai haiba matam asigi manungda mafam asi 67 days mamduna lei masi chahi khudingi thokpa polar night kauba thawong amana thokhanbani masi aikhoigi art ki axial tilt na maram oiraga winter gi matamda arctic region asida numina horizon gi makhada leikhibadagi thokpani November 18 da numit takhibadagi January 23 phawba amuk hanna thoklakhide masigi ona tainabada summer gi matamda tha ahum thangnana numit thoktuna lei masibu midnight sun hairaga khangnai. Fact number 6 Veronica Seider haiba German nupi asi aikhoigi minna uba ngamliba asidagi 20 times hena uba ngami
aduga mahakna miyoi amabu mile ama laplingaidagi khangba ngami mahak asi Guinness World Record chanki aduga mahak asi 1951 da pokhi. Fact number 7 chahi kun manga ta ngaiba Ilayaram Sekar kauba Chennai dagi miyoi amana Rubik's Cube taru ising manungda solve tauki mahakna sumna tauba matam sangna ising manungda sor honba ngamnaba pranayama yoga technique sizinakhi amadi yamna thuna cube sing adu solve tauki mahakna cube sing adu solve tauba matamda 2 minutes 17 seconds sangki aduga mahakna record asi 2020 gi August ta thamkibani mahaki performance asigidama Guinness World Record chanki. Fact number 8 aikoina lairik parambadagi yamna thuna tumthakiba asina aikoina pakhiba singadu ayambana ningsingba ngamgani hairi. Fact number 9 Valentine's Day numita khwaidagi matam sangna ising manungda kiss tawbagi world record asi South African couple amana thamki makoina 4 minutes 6 seconds ki matam kiss tawnaduna hanagi record 3 minutes 24 seconds adu thugai khi. South African couple adugi maming bed nail amadi mahaki loinabi Canada ningol Miles Cloutier ni makoina record thamkiba mafam asina Maldives ta laiba lakh South Ari Atoll Resort ki Infinity Pool amadani world record thamkiba matam asina 2023 gi February 4 dani couple asigi makoi anima diver ngaktani amadi underwater filmmaker singni makoi ani asi free diver tamlingaida thenglakibani ningsingba yai 13 years sumna record thamlakhiba hanagi record adu couple asina thugai khibani. Fact number 10 miyoi marphugi team ama nupa ani khakna lusingduna Golden Orb Spider 1.2 million collection tawbada chahi manga changlami spider sing asi makhoidagi silk phangnabagi damakta sangom pithaklami asumna aikhoigi art asida paidagi tangba textile golden silk cape asi semlami project asibu lucingliba miyoi ani adudi British entrepreneur Simon Pierce amadi American textile expert Nicholas Godley project asigi yamdrabada miyoi humdradagi marfu fawba darkar lei makhoina numit khudingi silk collection transformation weaving amadi embroidery tawba mathau tai asigumba atangma makhalgi textile asi puthoknabu honabada chahi ahum dagina manga fawba changi cape asi ihan hana public ta utkhiba asi 2012 ta London da laiba Victoria and Albert Museum dani masigi mathangda Doha da laiba Museum of Islamic Art ta utkhi. Fact number 11 Karnataka gi Belgaum dagi Niranjan Karagi kauba miyoi amana malemgi khwaidagi pikpa amati khwaidagi hongba water filter puthokre masibu mahakna Nirnal haina thonki masigi mamalna rupees 30 khaktani water filter asi pet bottle amada hekta fit tawduna mafam amada hekta puba yai. Niranjanna mahaki engineering asi Angadi Institute of Technology and Management da tamlai mafam asida tamlingaida malemgi khwaidagi hongba water filter asi sakhibani masigi matungda water filter gi atopa model kaya muksu sakhre mahakna puthokhiba water filter asina ising 100 liters phawba luhonba ngami mahakna masi puthokibagi wakhalon asi school chaliba chhatra sing amadi lamkoiba singna afaba ising thakpa phangdabagi problem kaya mayok nei masigi damakta mahakna mayamgi mating pangbo oina water filter asi puthokibani haina phongdoi mahaki atopa model amana isam chamba straw amagumbani straw asi water body amada lupsilaga ising adu directly thakpa yai. Nirnal water filter asi tongan ba model nipal puthokre Coca-Cola gumba achauba company singna project asigi damakta fund kaya ama thadarakre masi fawbada water filter asigi unit 2 lakh hena yonkre water filter asi Africa, Qatar,
ꯁꯤꯡꯒꯥꯄꯨꯔ ꯑꯃꯗꯤ ꯃꯂꯦꯁꯤꯌꯥꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ 35ꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯈ꯭ꯔꯦ꯫